ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯪꯖꯈꯤꯕ ꯋꯥꯍꯪ ꯀꯌꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯉꯁꯤꯁꯨ ꯋꯥꯍꯪ ꯑꯇꯣꯞꯄ ꯑꯅꯧꯕ ꯑꯃ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯡ ꯉꯁꯤꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯤ꯫ ꯑꯗꯣ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯣꯛꯆꯍꯧꯒꯦ꯫ ꯑꯩꯒꯤ ꯁꯛꯐꯝꯁꯤꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤ ꯈꯨꯕꯤ ꯑꯃꯇꯪ ꯅꯝꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯃꯈꯥꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯑꯗꯣꯝꯒꯤ ꯄꯨꯛꯅꯤꯡ ꯏꯔꯒ ꯐꯣꯡꯗꯣꯛꯅꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯁꯤꯅ ꯁꯤꯅꯤ ꯍꯥꯏꯅꯕꯒꯤ ꯀꯔꯤꯒꯨꯝꯕ ꯖꯒꯥ ꯑꯃ ꯋꯥꯍꯩ ꯈꯔ ꯂꯩꯕꯅꯤ ꯏꯪꯒ꯭ꯔꯥꯖꯤ ꯃꯌꯦꯛꯅ ꯊꯥꯔꯒ ꯃꯗꯨꯗ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ꯫ ꯑꯗꯨꯒ ꯃꯌꯥꯝꯗ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤꯕꯨ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ ꯀꯥ ꯍꯦꯟꯅ ꯌꯥꯝ ꯄꯥꯛ ꯁꯟꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯊꯧꯖꯥꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯋꯥꯍꯪꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒ ꯃꯥꯏ ꯑꯣꯟꯁꯤꯟꯖꯔꯒ ꯉꯁꯤꯒꯤ ꯋꯥꯍꯪꯗ ꯂꯥꯛꯆꯔꯒꯦ꯫ ꯑꯆꯧꯕ ꯃꯆꯥ ꯍꯥꯏꯅ ꯈꯥꯏꯔꯤꯕ ꯑꯁꯤ ꯀꯔꯝꯕ ꯀꯥꯡꯂꯨꯞꯅ ꯈꯥꯏꯕꯒꯦ? ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯃꯦꯟ ꯇꯥꯗ꯭ꯔꯒꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯅꯕ ꯇꯧꯖꯔꯛꯏ꯫ ꯑꯆꯧꯕ ꯑꯃꯗꯤ ꯃꯆꯥ ꯍꯥꯏꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯈꯥꯏꯔꯤꯕꯁꯤ ꯀꯔꯝꯕ ꯀꯥꯡꯂꯨꯞꯅ ꯈꯥꯏꯕꯒꯦꯅ ꯍꯥꯏꯕꯅꯤ꯫ ꯋꯥꯍꯪ ꯑꯁꯤ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯒꯗꯤ ꯃꯈꯥꯗ ꯑꯗꯣꯝꯒꯤ ꯋꯥꯐꯝ ꯄꯤꯐꯝ ꯑꯃ ꯂꯩꯕꯅꯤ ꯃꯗꯨꯗ ꯄꯤꯕꯤꯔꯝꯃꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝꯗꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯗꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ꯫ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ꯫